Akasbani Imphal Ngangbam Nganthoi Pau Pazari Ahanbada Maruoiba Pau Manipur ngasi langi lairembi imoinu irat thauni gi thoram pangthoknari numit asiga mari lenana lusingba kayana yaifa paujel piri leibak ki athai mafam singal loinana Manipur da sungasi 13 suba National Voters Day gi thoram pangthokani amasung Haksel Mantraloina hairi hauzik phawbada healthcare worker lakh 13 henna COVID-19 gi tika kapthokre Leibak asina malem gi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoy kayana sulan phamasida mai paknabagi damak Akasbani Imphal gi ipaw gi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lapnana leinaba maimit amadi khusatoina hamdoktuna tarutanana thamnaba apil tawri Akasbani Imphal gi sei mayak iba tabanu khuraijamna COVID-19 dagi ngakthoknaba miyamda apil tawraduna hai Mayambu tabanu khurajamna khurumjari COVID-19 lachit asidagi ngakthoknaba khwaidagi pharaba pambeidi cheksinba haibasina oiri sarkarna lachit asi thingnaba honi asigi mathakta aikhoi punamangnasu bhab taminaduna lachit asidagi ngakthoknaba tangai phadabani omka gangna chamnasi aikhoi khidingmangna yumdagi mapal hek thokpaga face mask soina upsi sapon natraga hand wash sinaduna Kutsa senga hamdoksi amasung mi amaga gi marakta puttarukki social distancing thamsi section bahaibasina isa akhoi gi nusiraba imung manung amadi miyamu lasit asidagi kanba ngamgodaribani mayambu amukka hanna kurumjeri Hauzik mapung oiba pau Manipur ngasi langi lairembi imoinu irat thauni gi thoram pangthoknari Sahi khudingi waksingi 12 bada imoinugi mafamda kumgi anau apen manamasing amadi ngana singba katuna thauni jai numit asiga mari lenana Mukhyamantri N Biren yauna lusingba kayana lamdam asigi miyamda yaifa paujel piri mahaki paujelda Mukhyamantri na hai palan thoram asina aikhoigi lamdam asigi oiba mahusadagi sanarakpa amadi thajanaba kaya bungak pagaloinana sunombagi hainabi amasung tungi dama khaktuna thambagi hainabi adu lehli Manipur Vidhan Sabha gi Adaksa Yumnam Khemchan Singh Works Mantri T.S. Biswajit Singh, Social Welfare Mantri Okram Henry, Lau Singu Mantri Oinam Lukhoi Singh, Congress Lusingba amasung Hanagi Upa Mukhyamantri Gai Khangam, Lok Sabha MP Dr. R.K. Ranjan, BJP Manipur Pradesh ki President Professor S. Tikendra Singh nasu numit asina Raija sida lairiba mipum khudingmaki mafamda santi saukhatpa amasung nungsi sanabagi mari hena sesin hanba purakpa oirasanu hairi Leibak ki atai mafam singa loinana Manipur da sungasi 13 suba National Voters Day gi thoram pangthokani mapung oiba thoram Chief Electoral Officer Manipur na sinduna Imphal gi Jawaharlal Nehru Manipur Dance Academy da pangthokani voter singbu hena sakti piba mikup na hom singna lehenba aso engam thoktaba amasung I pau khanghanba haiba hiramda pangthokadoriba thoram asida Raija gi Chief Secretary Dr. Rajesh Kumar DGP LM Khokte amasung State Election Commissioner Srimati Nungsi Tombi athokpam saruk yagani thoramduda sweep campaign gi photo exhibition amasu hangdokani tungda National Voters Day ga mari lenana miyam puna wasak lawminagani Election Commission lingkhatkiba January 15 bu sahi khudingi National Voters Day haina English ngani 13 dagi pangthoktuna lakli New Delhi da pangthokpa thoram amada Rashtrapati Ramnath Kovind saruk yagani thoramduda Rashtrapati na Lisingani kun mathoigi National Award yan thokpaga loinana Election Commission gi web radio Hello Voters haudokani Manipur da COVID-19 dagi naba phabagi sangsa da Manipudra 9.0 yaure haukiba pungkun mari da miyoi 13 discharge tawkibaga loinana hauzik phawbada naba phakhiba punba masing lising 9,933 sure Raijagi COVID-19 Command Control Room nangrang numidang wairam thadorok pachero lamada hai hairiba matamasi da miyoi 13 nauna COVID-19 positive oiba thengnakhi masigi manungda misam 13 amasung Central Armed Police Force ani yauri masi tharaga hauzik phawbada positive oiba apunba masing lising 19,933 sure hauzik active case sani sumna ama leiri ngarang phawbada punna sample lakh 5 lising 5
7,748 टेस्ट तौखरे आकाशवाणी इम्फाल की पार्ट टाइम करेस्पोंडेंट PTC खरा कंट्रैक्ट ओइना लौगदौरी PTC सिंह असी सांदेल कांगपोकपी कक्सिंग कामजोंग फेरजोल अमसुंग तमेंगलोंग जिला गिनी कैंडिडेट सिंह अदु मसागी सही 14 95 फाउबगी मनुंगदा लैबा अमसुंग जर्नलिज्म नत्रगा मास मीडिया दा PG डिप्लोमा नत्रगा डिग्री पाइबा नत्रगा जर्नलिज्म दा सही अनिगी एक्सपीरियंस लैबा ग्रेजुएट ओइगदबनी अमसुंग डिस्ट्रिक्ट हेडक्वार्टर्स की किलोमीटर 10 ना कोनबा मफमदा मसागी युम लैबा ओइगदबनी एप्लीकांट सिंह फेब्रुआरी अमा फाउबगी मनुंगदा हेड ऑफ ऑफिस ऑल इंडिया रेडियो इम्फाल पैलेस कंपाउंड इम्फाल दा दरखास्त पिसिनबा यागनी प्रेस्क्राइब परफॉर्मा NSD की वेबसाइट www.newsonair.nic.in दगी फंगनी मसी फेसबुक पेज ऑल इंडिया रेडियो न्यूज इम्फाल अमसुंग ट्विटर अकाउंट AIR न्यूज इम्फाल दगी डाउनलोड तौबसु यागनी प्रेस्क्राइब परफॉर्मा से आकाशवाणी इम्फाल की जनरल न्यूज रूम दगी सुसुती नतब नुमिसिंग द लौबा यागनी ताबीरिबा पाव से आकाशवाणी इम्फाल दगिनी COVID-19 की टीका थादोकपगी ngarang mapani senban numit phawbada raija manga da healthcare worker lising 38 टीका kapthoki ngarang puna session chatruk murpudra humdoi lekhi haksel mantraloi na hai hojik phawbada session site lising 19 chatruk tara humdoi da healthcare worker lakh tara taruk hena टीका kapthoki maraga sida leba sida COVID-19 dagi naba phabagi sang sada murpudra taruk 0.9 yaure haukiba pung kunmari da mioi lising tara manga hena naba phaki mantraloi na hai हौजिक फाउबद मिय कोटी अमा लाख अहुम हेना नाबा फखरे लेबाग सिदा हौजिक एक्टिव केस मसिंग लाख अमा लिसिंग मरफु मरी समरी सुपना निपान खक्ता ngaire हौखिबा पुंग कुनमरी दा COVID-19 के अनोबा केस लिसिंग तरा मरी चनिपान निफुमापन थेंगनखी मसी थारगा हौजिक फाउबद पॉजिटिव ओइबा पुनबा मसिंग कोटी अमा लाख तरुक हेले मंत्रालयना हाई हाइरिबा मतम सिदा मिय चाम यांखैमंगा लेखिदबगा लोइनना लाइचत असिना हौजिक फाउबद सिखिबा पुनबा मसिंग लाख अमा लिसिंग यांखै हुमदोय सहum kuntra mapan sure Imphal dangasi phongba pause singi maroiba pausingi damak hauzik Wahengbam Rajesh leire Rajesh Thakachari Nganthoi Northeastern Council की हुंफुमापन सुबा प्लेनरी मिफम द गृह मंत्री अमित शाह ना अवांग नोंपोक लमदम की ngam khagi chainariba sing loisinaba phongdok ki wafam amasung donor मंत्री डॉक्टर जितेंद्र सिंह ना कोविड की मतंग द अवांग नोंपोक सी टूरिस्ट अमसुंग ललोन इति की ख्वाइदगी पामनबा मफम ओइरगनी हाइबा पाउना संगाई एक्सप्रेस इंग्लिश अमसुंग पोकनफम की अहानबे हेडलाइन तौरी Sana Lebakta Lamding the Paikaliba West to Energy Project Trial Run Mai Parkley Habasna Han Headline Tori Numit Tarukni da Mi Million Amatika Taki Haba Pauna Sanga Express Manipuri Han Headline Tori Nauna COVID-19 की केस तरा तरुक थेनकी हौजिक फावदा हेल्थ वर्कर लिसिंग अनि चहुम तरमापन टिका थादोक्रे हाइबसना पीपल्स क्रॉनिकल की अहान हेडलाइन ओइरी नेशनल गर्ल्स चाइल्ड डे का मरी लेना महिरोई नुपी मचा अमा नोमगी ओइना उत्तराखंड की मुख्यमंत्री ओइकी हाइबा पाउना नहारुगी चौदांगी अहान हेडलाइन तौरी पावसी हुयलन पाउगिना अनिसुबा अमसुंग इसेल एक्सप्रेस तना बॉक्स आइटम ओइना मचु संगदुना फोंगली नेशनल गर्ल्स चाइल्ड डे का मरी लेना शिक्षा मंत्री एस राजेन फोंदोकी वाफमना मणिपुर मेल इरेबाग अमसुंग इसेल एक्सप्रेस की अहान हेडलाइन तौरी पावसी नहारुगी चौदांगदा अनिसुबा हेडलाइन ओइरी Manipur High Court की जजमेंट अमसुंग ऑर्डर अनि की मायोक्ता एन मंगीना सुप्रीम कोर्ट वाकक्रे हाइबा पाउना हुयलन पाउगी अहान हेडलाइन तौरी इंग्लिश ngani kun kunmathoi की vocational education की दमक सेनफम सिंह खातुना थमले हाइबा पाउना इम्फाल फ्री प्रेस की अहान हेडलाइन ओइरी लेंगांगना मही लोइसंग हांगदोकपदा अमक्ताना सौगक्रे स्कूल कॉलेज सिंह द फेस मास्क हैंड सैनिटाइजर येंथोक्रे हाइबा पाउना इलेबाकी अनिसुबा हेडलाइन तौरी खुदोंगचाबा फंगद्रबा लाइरबा अंगांसिंगना स्कूल कानिंगली हाइबा पावमा इम्फाल फ्री प्रेस की अनिसुबा हेडलाइन तौरी लमदेंग द लेबा वेस्ट टू पावर प्लांट अथुबा मतम संगारगनी हाइबा सोशल वेलफेयर मंत्री ओक्रम हेनरी की वाफम मणिपुर मेल की अनिसुबा हेडलाइन तौरी पुंग कुनमरी द मी तरा तरुक पॉजिटिव ओइकी मी तरा माथोई फागकी हाइबा पावना पोनफम की अनिसुबा हेडलाइन तौरी प्रधानमंत्री राष्ट्रीय बाल पुरस्कार लिसिंग अनि कुनमाथोई फंगदबसिंगी मनुंगदा मणिपुर की बेहनिस कैसाम यावरी हाइबा पाउना संगाई एक्सप्रेस इंग्लिश की अनिसुबा हेडलाइन तौरी नेशनल स्पोर्ट्स यूनिवर्सिटी की वातो अथु मतमदा लोइसिनबा अनसंगी वाफम पीपल्स क्रॉनिकल की अनिसुबा हेडलाइन तौरी nganthoi थागजरी राजेश लोइसिलकपदा COVID-19 दगी ngakthoknaba face mask uppa phut taruk lapnana leiba khusa amadi maimi taru tanana thamba haiba asamba thawong ahum asinga na chatpinaba amuk hana ningsingjari aroibada maroiba paw amuk hana Manipur dangasi langi lairembi imoinu ira thawni gi thawram pangthoknari numit asiga mari lenana lusingba kayana yaifa pawjel piri leiba ke atai mafam singal loinana Manipur da sungasi 13 suba National Voters Day gi thawram pangthokani amasung Haksel Mantraloina hairi
हौजिक फाउबदा हेल्थ केयर वर्कर लाख 13 हेना कोविड-19 की टीका कापथोखरे पाउ लोइजरे।